ꯃꯦ ꯇꯔꯨꯛꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯝꯕꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞ ꯍꯛꯆꯥꯡꯁꯤꯡ ꯉꯁꯤ ꯐꯥꯏꯖꯥꯡ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯥꯔꯇꯔ ꯁꯤꯃꯤꯇ꯭ꯔꯤꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯑꯅꯤ ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡꯁꯤꯡꯁꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯅ NPP ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈ꯭ꯔꯕ ꯂꯥꯏ ꯈꯨꯔꯨꯝꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯕ ꯍꯧꯕ ꯌꯥꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕꯦꯚꯔꯦꯖꯦꯁ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯁꯦꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯔꯨꯜꯁ 2023ꯁꯨ ꯑꯦꯃꯦꯟ ꯇꯧꯕꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁ꯭ꯀꯨꯜ 63 CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕ ꯌꯥꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ NOC ꯑꯃꯠꯇ ꯏꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯆꯍꯤ 12 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫